Moreh da lairiba Kukis sing asi film drama ge artist sing ne haibeda haiman mathokloi haina Minister Laisangthem Susindro na phongdokhrei Kurai sigi manung chanba porompat laiva Department of Veterinary and Animal Husbandry Services Farmers Hostel da hangliba relief camp da changjafam lauriba Moreh gi miyam sing da numit taragani toini gi oiba special job card yen thokpa madi bank account hangdriba singi oina zero balance account hangdok pibagi thauram da phongdokhibane Relief camp da pangthokhiba thauram da Minister Susindro na Moreh da laiba Maitei singi yum mai thaba pochai lut tauba amadi mi hatuna Maitei singda choba chaitheng piraba fawba stat force na Kukis singbu ot pire haina wakat lakpada ngakpapoi Masigi pau khumoina Moreh da stat force na ot panaiba chathakiba laite haina some rifles ke IG amana phongdokhiba duma Kukis singi oina di ikai ningai gi wafam ni haike Mahag na makataraduna naga furup yaw na Maitei singna Moreh gi missing gi chada humfugamari oiduna lairamba town nasi ngasidi Kukis singna khutlingba mafam ama oina ba hotnarakpani haina lawi Myanmar da yumfam oiba Nizima News kauba I paugamari lainaba channel amada haukiba chahi khara asida Myanmar gi missing da gi mioi lak taraga manga rom hanthai haina phongdorakhiba laikhrei Manipur gi ngamkhai ga tainaba Chinwin Turel ga thangnabada laiba mafam singdagi Manipur da Burmese kuki lak tare thena changsilaklam gani haina thazaba lai haike India amadi Myanmar laiba ki oina nakalani gi ngamkhai paringda kilometer taraga taruk changthok changsin yabagi khudong chaba lairamba amadi Assam Rifles singna ngamkhai ngakli hairaga ngamkhai dagi kilometer taraga manga rom chatharaga ngaklambana Burmese kuki sing changsilaknabagi machaka ma oiri Indira Gandhi na laibagasi Prime Minister oiringai English ngamaga chamapan humfutara ni thoidagi hauraga chingamadi tam haina khaidoklamba amadi Article 371C na maram oiraga Myanmar dagi changlakpa mioi kayana Manipur gi yalhomi singna fangadaba khudong chaba sing lauduna lakpani haibo wafamso Minister asina thamki Thauramadu Labor Department gi makhada relief camp asida lairiba imung manung singda One card, one family ge khudong chaba fangnaba khongthang sing laukhatki Tasena haraga aina sum khajabada mi lakh taruk tarek ke mathata Burmese kuki singse Manipur changangoni haibagi aingoda thajabale mase Myanmar da leiba Mijima oba aduba news kangu mana akoi da harapan moida mi lakh taraga mari mangai changse moida mi handaya and Asia under the Mila Matrux Manipur the Sanoni, high with Moina, I could hire